ꯃꯌꯥꯝ ꯀꯩꯅꯣ ꯍꯧꯖꯤꯛꯁꯦ ꯀꯣꯂꯦꯖ ꯆꯠꯇꯣꯏꯅꯦꯕꯀꯣ ꯀꯣꯂꯦꯖ ꯆꯠꯂꯒ ꯑꯗꯒꯤ ꯃꯊꯪ ꯑꯗꯨꯝ ꯗꯨꯀꯥꯟ ꯀꯩꯀꯥ ꯑꯃꯨꯛ ꯆꯠꯇꯣꯏꯅꯦ ꯑꯗꯨꯗꯣ ꯑꯩ ꯚꯤꯗꯤꯑꯣꯗꯣ ꯃꯊꯪ ꯑꯗꯨꯝ ꯎꯠꯂꯛꯀꯦ ꯍꯧꯖꯤꯛꯁꯦ ꯏꯃꯥꯟꯅꯕꯤ ꯍꯧꯕ ꯆꯪꯉꯦꯕꯀꯣ ꯃꯥꯒ ꯇꯧꯔꯒ ꯊꯣꯛꯃꯤꯟꯅꯔꯅꯤ ꯑꯗꯩ ꯀ꯭ꯂꯥꯁ ꯌꯥꯎꯔꯅꯤ ꯑꯗꯨꯒ ꯑꯗꯨꯝ ꯍꯥꯏꯗꯣꯛꯃꯤꯟꯅꯔꯅꯤ ꯑꯗꯨ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨꯝ ꯃꯊꯪ ꯑꯗꯨꯝ ꯎꯠꯆꯔꯛꯀꯦꯕꯀꯣ ꯃꯌꯥꯝ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣꯕꯀꯣ ꯂꯝꯕꯤꯁꯦ ꯀꯅꯥꯝ ꯆꯠꯇꯦꯕ ꯍꯥꯏꯗꯤ ꯑꯗꯨꯝ ꯄꯨꯡꯁꯦ ꯄꯨꯡ 11 ꯇꯥꯔꯛꯀꯗꯧꯔꯦꯕꯀꯣ ꯑꯗꯨ ꯃꯥ ꯀꯧꯔꯅꯤ ꯆꯠꯃꯤꯟꯅꯔꯅꯤ ꯑꯗꯨꯝ ꯉꯁꯤ ꯑꯗꯨꯝ ꯑꯩꯅ ꯆꯠꯄ ꯈꯣꯠꯄꯗꯣ ꯑꯗꯨꯝ ꯃꯊꯪ ꯎꯠꯂꯛꯀꯦꯕ ꯆꯪꯉꯦ ꯍꯧꯔꯒꯦ ꯑꯥꯗ ꯂꯩꯔꯦ ꯏꯃꯥꯟꯅꯕꯤꯁꯦ ꯊꯣꯛꯂꯛꯑꯦ ꯁꯤꯗ ꯏꯅꯥꯎꯅꯨꯄꯤꯅꯦ ꯅꯠꯇ꯭ꯔꯥ ꯌꯥꯝ ꯏꯀꯥꯏ ꯊꯤꯕꯅꯦꯕꯀꯣ ꯑꯗꯣ ꯐꯥꯏ ꯀꯣꯂꯦꯖ ꯆꯠꯇꯣꯏ ꯑꯗꯣ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏ ꯒꯥꯔꯤ ꯂꯥꯛꯄ ꯉꯥꯏꯔꯤꯕꯀꯣ ꯒꯥꯔꯤꯗꯣ ꯂꯥꯛꯑꯅꯤ ꯑꯗꯨꯒ ꯆꯠꯂꯅꯤ ꯑꯗꯨꯒ ꯃꯊꯪ ꯑꯗꯨꯝ ꯂꯥꯛꯑꯒꯦ ꯂꯩꯔꯦ ꯃꯥ ꯉꯥꯏꯕ ꯆꯠꯂꯣꯏꯅꯤ ꯃꯣꯏ ꯅꯦꯆꯧꯕꯤ ꯅꯠꯇ꯭ꯔꯣ ꯃꯣꯏ ꯅꯦꯆꯧꯕꯤꯁꯨ ꯊꯣꯛꯃꯤꯟꯅꯔꯦ ꯑꯗꯣ ꯃꯌꯥꯝ ꯃꯊꯪ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯍꯧꯖꯤꯛ ꯒꯥꯔꯤ ꯂꯥꯛꯑꯦ ꯆꯠꯂꯅꯤ ꯑꯗꯣ ꯕꯖꯥꯔꯁꯨ ꯉꯥꯏꯍꯥꯛ ꯆꯪꯊꯣꯛꯎꯈꯤꯒꯦꯕꯀꯣ ꯑꯗꯣ ꯍꯣꯔꯦꯟ ꯆꯪꯕꯗꯤ ꯐꯔꯛ ꯇꯥꯔꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯕꯖꯥꯔ ꯆꯪꯊꯣꯛꯎꯔꯅꯤ ꯑꯗꯨꯒ ꯊꯣꯛꯂꯒꯦ ꯍꯧꯖꯤꯛ ꯆꯠꯇꯣꯏꯁꯦ ꯀꯣꯂꯦꯖ ꯆꯠꯂꯅꯤꯀꯣ ꯀ꯭ꯂꯥꯁ ꯌꯥꯎꯔꯅꯤ ꯀ꯭ꯂꯥꯁꯁꯨ ꯍꯧꯔꯝꯃꯅꯤ ꯅꯠꯇ꯭ꯔꯥ ꯀ꯭ꯂꯥꯁ ꯌꯥꯎꯔꯅꯤ ꯊꯣꯛꯂꯛꯑꯅꯤ ꯑꯩꯈꯣꯏ ꯊꯕꯛ ꯃꯐꯝꯗ ꯑꯃꯨꯛ ꯆꯠꯂꯅꯤ ꯅꯣꯡꯃꯒꯤ ꯗ꯭ꯌꯨꯇꯤ ꯇꯧꯔꯅꯤ ꯁꯦꯟꯗ꯭ꯔꯥꯗ ꯑꯃꯨꯛ ꯆꯠꯇꯣꯏꯅꯤ ꯑꯩꯈꯣꯏꯗꯤ ꯁꯦꯟꯗ꯭ꯔꯥꯗ ꯑꯣꯐꯤꯁ ꯀꯥꯔꯤ ꯁꯤꯗ ꯃꯣꯏ ꯑꯅꯤ ꯂꯥꯛꯑꯦ ꯃꯣꯏꯅꯤ ꯉꯥꯏꯔꯝꯃꯦ ꯑꯩꯈꯣꯏ ꯁꯤꯗ ꯑꯩꯈꯣꯏ ꯀꯥꯔꯇꯣꯟ ꯂꯥꯛꯄꯤꯔꯦ ꯍꯧꯖꯤꯛ ꯊꯣꯡꯉꯅꯤ ꯀꯥꯈꯠꯂꯅꯤ ꯍꯧꯖꯤꯛ ꯌꯥꯝ ꯆꯠꯄ ꯍꯧꯔꯦ ꯍꯧꯖꯤꯛ ꯃꯅꯤꯡ ꯏꯑꯣꯟ ꯑꯗꯣ ꯃꯇꯦꯛ ꯑꯗꯨꯝ ꯎꯠꯂꯛꯀꯦꯕꯀꯣ ꯎꯠꯂꯛꯑꯒꯦ ꯁꯨꯃꯥꯏꯅ ꯆꯠꯄ ꯍꯧꯔꯦ ꯍꯧꯖꯤꯛ ꯕꯖꯥꯔ ꯌꯧꯁꯜꯂꯦ ꯍꯧꯖꯤꯛ ꯃꯊꯪ ꯐꯤ ꯑꯃꯨꯛ ꯂꯩꯔꯨꯈꯤꯒꯦ ꯈꯔ ꯊꯨꯅꯕ ꯑꯩꯅ ꯂꯝꯕꯤꯁꯦ ꯁꯨꯃꯥꯏꯅ ꯑꯁꯝꯕꯗ ꯑꯃꯨꯛ ꯁꯝꯖꯜꯂꯦ ꯍꯧꯖꯤꯛ ꯆꯠꯄ ꯍꯧꯔꯦ ꯃꯇꯦꯛ ꯑꯗꯨꯝ ꯍꯥꯞꯄꯛꯀꯦ ꯑꯗꯨꯝ ꯌꯧꯁꯜꯂꯝꯗꯥꯏꯗ ꯀꯣꯂꯦꯖ ꯍꯥꯏꯖꯜꯂꯦ ꯃꯊꯪ ꯑꯗꯨꯝ ꯌꯧꯁꯜꯂꯅꯤ ꯁꯤ ꯚꯔꯥ ꯄꯤꯔꯅꯤ ꯆꯥꯝꯃ ꯂꯩꯔꯦ ꯆꯪꯒꯗꯤ ꯑꯗꯨꯅꯦ ꯆꯨꯝꯃꯦ ꯍꯧꯖꯤꯛ ꯀꯣꯂꯦꯖ ꯌꯧꯁꯜꯂꯛꯑꯦ ꯑꯃ ꯆꯪꯈꯤꯗꯣꯔꯦ ꯀꯣꯂꯦꯖ ꯃꯥꯏꯀꯩ ꯌꯧꯁꯜꯂꯛꯑꯦ ꯃꯁꯝꯗꯣ ꯀꯣꯂꯦꯖ ꯆꯪꯉꯦ ꯍꯧꯖꯤꯛ ꯃꯊꯪ ꯀ꯭ꯂꯥꯁ ꯌꯥꯎꯕ ꯆꯠꯂꯦ ꯀ꯭ꯂꯥꯁ ꯂꯣꯏꯔꯦ ꯀ꯭ꯂꯥꯁ ꯂꯣꯏꯔꯒ ꯍꯧꯖꯤꯛ ꯊꯣꯛꯂꯛꯑꯦ ꯑꯃꯨꯛ ꯆꯠꯂꯅꯤ ꯒꯥꯔꯤ ꯑꯃꯨꯛ ꯉꯥꯏꯔꯨꯈꯤꯒꯦ ꯅꯣꯡꯁꯤꯗꯤ ꯌꯥꯝ ꯍꯜꯂꯦ ꯊꯕꯛꯀꯤ ꯑꯃꯨꯛ ꯍꯜꯂꯦ ꯒꯥꯔꯤ ꯂꯥꯛꯄ ꯌꯦꯡꯒꯦ ꯒꯥꯔꯤꯗꯣ ꯍꯧꯖꯤꯛ ꯆꯠꯂꯅꯤ ꯂꯩꯔꯦ ꯑꯩꯈꯣꯏꯗꯣ ꯃꯊꯪ ꯑꯩꯅ ꯁꯝꯖꯤꯕꯗꯨꯗ ꯁꯥꯏꯗꯣ ꯍꯥꯠꯇꯣꯛꯄꯒꯤ ꯑꯗꯣ ꯑꯩꯈꯣꯏꯗꯣ ꯍꯧꯖꯤꯛ ꯆꯠꯂꯦ ꯑꯗꯨꯒ ꯑꯃꯨꯛ ꯌꯧꯕꯗꯣ ꯂꯥꯛꯑꯒꯦ ꯑꯁꯥꯏ ꯂꯥꯛꯑꯣ ꯁꯤꯗ ꯄꯨꯂꯞ ꯐꯝꯃꯤꯟꯅꯁꯤ ꯂꯥꯛꯑꯣ ꯑꯗꯨꯝ ꯐꯔꯦ ꯌꯥꯏꯗꯣ ꯈꯔ ꯁꯤꯠꯁꯦ ꯌꯥꯝ ꯐꯖꯅ ꯇꯧꯕꯤꯔꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯂꯞ ꯇꯧꯃꯤꯟꯅꯅꯤꯡꯉꯦ ꯂꯩꯇꯕ ꯑꯃ ꯌꯥꯎꯗꯣꯏ ꯅꯠꯇ꯭ꯔꯥ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯄꯤꯖꯅꯤꯡꯉꯦꯕꯀꯣ ꯄꯩꯁꯥ ꯂꯩꯇꯕ ꯃꯊꯪ ꯇꯧꯔꯦ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯁꯥꯎꯕ ꯌꯥꯗꯦ ꯅꯧꯇꯥꯎ ꯈꯨꯃꯥꯟ ꯐꯝꯕꯗ ꯍꯥꯎꯕ ꯀꯩꯅꯣ ꯇꯧꯕ
ก็สุดท้ายไปหาไม่ตกใจเนี่ยไม่เอาที่ไหนข้าวผมอ่ะนะสุดที่แม่ซาเลยสุดที่แม่ซาเลยน้ำตาลดาวเขาบ้านคุณละเมงกันอันเดียวกันละเมงกันนะหมกกระเดียหมกบางกี่จานไหมน้องมาวิดีโอภาษาเชมาแกบอกเขาจะคุยสเต็ปพร้อมบอกเขาไปเอาไว้ก่อนที่นั่งสิบัดดี้กิไม่บัดดี้กิสเปเชียลเนี่ยต้องทำยังไงมาเป็นยังไงโอเคดูการกินที่ภาษานั้นน้องมาวิดีโอเชื่อมไปนั่นแหละเชื่อว่าจะเชื่อว่าจะมาจ้าเหมือนกันจ้ะแต่คุณลองใส่ทำเราสมัยถ้าพวกตัวยาแต่ไปยาวดีกว่ายาวขนาดนี้ละมุ่งจะเจออะไรจ้าเพราะสมองมันอย่างเงี้ยว่าจะเป็นจ่าทำไงนั่นสิภาษานั้นกับมันกันต้องมีอะไรเราต้องเขามันเพราะมาซาไปอยู่แต่ชิ้นเท่าเขาคือแบบพวกนี้หรอคือมาช่วยบริการสักหน่อยตัวนี้จะไปจ่ายดิบัดดี้มาซาหน่อยตัวเถอะไอ้บัดดี้บราเสียไอ้นักอันนี้จ่ายช่วยเลยว่าจะเสียเลือดตุลปานี่ปีของเราเก็บเมียเดี๋ยวแต่ไปฟูร้านเลยนั่นดิแค่นี้ได้เลยใช่ปะแล้วก็บรากุมาซาที่ชาซามาเหรอมีเวลาเลือดตุลปานี่ปีเราเวลาปั้นของเขาเองจ่ายดิไอ้ช่วยเลยด้วยฉันเป็นไง삼지도 빠졌네. 가방서 그때 보기라. 네, 뭐. 아, 싫다네. 아주 강판 부지는 알아. 비상 타면 딱 해라. 딱 보면. 다 도와줘 봐. nang kalau kayak suruh kayak nu ID nang subscribe tuh punya ada ID kan tuh phone nya gitu deh. ID làm gì đó? Phone nya đó hả bạn? Phone nya yang mekanik lah Em hào ấy. Dạ nè. Hào ấy à? Ra ngầm rồi mà. Cái đúng không mình? Sao thân đồng lên mà? Facebook thằng này bán nhầm bao sao mẹ chứ mà? Ở đâu coi. Vậy nó cha bao lâu sẽ lấy mà xí xí đi đâm lê mày có cha rồi vậy thôi. Vậy nó trên ra không bán này làm đâu rồi sẽ mà lê hồi gì thì tụm trên ra được cái thuốc lê thằng bao nhiêu rồi thuốc lê này phong dễ tụm nhà rồi cả tuần thank you lâu bạc bị bagi bây giờ cả tuần này bên ngoài nữa rồi cả tuần tụm sẽ lê mẹ video xem tăng sai trên trời ở trên nhiều đẹp quá đó mẹ video trên ngoài video like share subscribe cho video đó chỉ là cái hiện ngoài video mẹ thật là đẹp quá tụm mẹ làm gì đó tụm mình video subscribe cho các video share đó bye bye